Hello listeners, yamna ngakpa pawa matamin nasi Cristiano Ronaldo Coca-Cola bottle anidubu nakanda inthokhibaduna matungda kari thokhibage. Coca-Cola haiba global brand asi Euro 2020 gi sponsor singi markta amani. Aduk masak nairaba company adugi drink adubu Prithvi pummana follow tawriba saknairaba Ronaldona makhoi thaknaba mahi adubu inthokpa haibasi yamna nungairamoi hainingai laitei Coca-Cola $4 billion mangki khangdaba singi oina wari asi sumaina tawbani. Cristiano Ronaldo June 15 gi Portugal amadi Hungary ga football sanadringai mamangda press conference ama yauki. Press conference aduda Ronaldo na pambakanda Coca-Cola bottle aniga ising bottle amaga ukhirame. Mahakna Coca-Cola bottle sing adubu urabada saurapna sing sillaga nakanda inthoki. Aduga ising bottle adubu paiduna agua haina Portuguese ta haiki. Agua haibadi ising haibani aduga ising thau haina hairame mayam mamangduda. Asengba makti Ronaldo si mahaki diet saba thakpada yamna cheksinba mi amani aduna maram oiduna mahak chini soda na chingba pot yauba drink amata thakte. Drink adu ubakanda masada sauningba phawbugum tawduna inthokhibaduna Coca-Cola gi company da amangba purakkani haiba makti mahakna khangaga tawribra natraga khangdana tawribra haibadudi khangdre. Adubu Coca-Cola company di makhoigi market value du $242 billion dagi $238 ta takirami. Masi mahaki inthokpagi shakta madu tawkraba matung pung khara lairaga thokhibani. Mi achauba punsigi yamna luba thudok mayam ama thoi. Makhoina afabasu purakpa ngami patabasu purakpa ngami maramdi makhoigi khudambu mi lak kayana mikup khudingi yengduna lairi. Coca-Cola makki oinadi yamna phaba drink di natte atai drink mayam amasu chap manai aduna kari reaction pigani haibadudi isa gi motta laire. Khanna bayaba amana Ronaldo na drink adu thak ningdragasu inthoktana adum thamlambasu yai natraga mahakna inthoklaga miyamda para ama tamlambasu yai. Coca-Cola company gi oinadi makhoina haiki player amana conference ta lakpakanda Coca-Cola bottle ama thami sini yaudaba bottle su thami ising su thami mi khudingmak masa gi mahau apamba laijai drink apamba laijai aduna apamba thakchai haina phongdokhi. Aduna nakhoi gi oina kari mot lai Ronaldo na tawribadu yamna chamna tawribani hainingbra natraga mahak yamna pongba mini mimangda utkena tawrini khanbra kamenda nasagi mot haibiram.